Ngarangi mi saniga kunkak festival yengki thanga pate hiang hiril tana bathing bathangkri haujuk pangthokliba Manipur Sangai Festival 2025 ki ngarang mangani sanma numit supnatangi mi saniga kunrom tamag yengba laktuna sel sangtuna siliba festival si nomonom gi mi yengba lakpagi sanghantarakli Manipur gi khwaidigi chawba international festival ama oiriba Manipur Sangai Festival si mamangdadi malem gi tuan malaiba ki ambassador singa mari tuan cultural troupe kayana saruk yaduna yamna mai pakna pangtokuna lakibani aduba komsi sahi gi oina di festival si yengbu lakpa mi gi masinga si nomonom gi hantarakli ngarang festival si gi tangkai chanba mangani suba numit sida yengba lakpa mi gi sang yamna handaki Festival si hawdokpa numita mi sahumlom yengba lakhi adubu makha tarakpada haibadi numit mari ni phawba mi yengba kaya laknakhidi numit 10 ni subna sathakadaba festival sigi ngarang mangani suba numit asida subnagi mi sani ga kun khakta mag yengduna hawjuk phawbi oina festival asida khwaidigi yamna yengba numit oiri nakala maramda Manipur government na pangtholiba Manipur Sangai Festival 2025 si wangkai thanga pat ki akoibada leiriba miyamna loinana kumay siga mari lainana wangkai thanga pat hiang hiren tana bagi thorom pangthokpa su yaru hena mafam asigi akoibda leiba club amati maira paiwi singi mekei dik ating matamkhri ngarang thul wangkai thanga pat mapan mekei dongi miyam thulaktuna Manipur Sangai Festival 2025 pangthokliba sibu yaning daba phongtokpa galodina kumay siga mari lainana wangkai thanga pat hiang hiren tana bagi thorom pangthokpa yaru heduna protest tokri wangkai thanga pat mapan mekei dongi nupi sing thulaktun wakat mi pham bagaloinana matang matam sadana Manipur Sangai Festival pangthokpa yaningdi wangkai thanga pat hiang hirel tana bi yaroi habena sing kholauk sing lakhi khongjang adu saruk yakhibi maike dongi mera pai bi lusing bi sansam sorojini nai english ngani ga kun go homdoi gi me ahum digi tholak liba irang sigi waroisin puraktana lairak liba si haujuk sahi ani makha helabani irang asina maram oiraga lanjen aduna lairiba idp sing haujuk saidang na lairi national highway sing na miyam na maning tamna satpa yadri singkhong singyada leiba laufam singlau uba ngamdri leibak ki phibam na asu waraga leiringai serakta miyam sina awaba mata mayuknadrabra harau kumai da tawraga leibagum khalanba man mawongda government sina Manipur Sangai Festival 2025 pangthokpi yanti PR government malem gi miyam da lamdam masigi santi leiri haina utnaba atamnana tawba manba mayawri maram masina kari gumba hiram sigi government Sangai Festival pangthokliba si sawati yaki mangna hai Manipur Sangai Festival pangthokpada athingma leiti adumapu Manipur gi lairiba phibam asida matang matam sadana kumai si pangthokta yadi matagum pangthokpadi yaningde amadi sawati mamangna pangthokkiba Sangai Festival singasi manung sanna wangkai thanga party hiang hidal tana bigi thoramasi pangthoktuna laknabasu handaki asidadi mafam asida thoramasi pangthokpa yaroi government karigumba nampuda pangthokpa tarabasu thanga pat mapani akoibada leiriba miyamna saruk yadana ba masigi akoibada leiriba club amadi maira paibisin amatu oina warep lawre lengana komai asiga mari leidana tha sigi kunga mapanda wangkai thanga pata hiang hiren tana bigi thoram pangthoknaba tawriba si handokadabani government nampuda hariba thoramasi pangthokpada masida saruk yaramba singda tholakpa apapataki daita khudimak masa masana pujakadabani haina mangna phongdokli TNLA na Mogoki amasum mongmit ki mafam singdagi resistance allies singbu takthokna ba honarakli Saina gi akanba pressure ga loinana yanaba ma purakpari ki Myanmar gi tang National Liberation Army TNLA na Mogoki amasum mongmit township adu junta gi lan mission kusinana ba mafam aduda hangduna lairiba resistance gi mission adu takthokna ba honarakli TNLA commander singi maikedi gi phanglaki ba paw gi matungina People's Defense Force PDF amasum makoiga seminary unit sing adubu Mandalay region gi Ruby mining hub ama oiriba Mogoke gi akoiba sing adudagi atopa mafam thaidokhina ba thabak kanchilakli pauduna makha taraduna sayola silosilakpada Mogoke bu junta troop singda sinnakhina ba sem saribani mafam aduna leiba hanagi resistant force singna singdum sing aduda makoigi position launa ba honarakpa TNLA na tanthorakpani hari ningsing mayabadi TNLA na lusingba forcing na mamang sagi July thada operation 1027 gi ani subutang Mogoke bu lakshin kibani resistant group sing na phongdorakpada TNLA na tha sida mifam anirak phamduna nongmai amata kapna dana mafam adu junta da kusinana bore blokibani iramasi matang na TNLA gi maikedi gi miyam da phongdokpa madi miyam gi oiba warol amata hanglam khidi hari
Kanglaipak Mairagi editorial Miam Tamzari, Barat Langana Manipura Tukli Irangasi Sunglo Lucinda Bohana Manipura Tukli Sahi Ahum Parakadораbi Irangasi Lucinduna, Tang Dulaitaba Manipuram Ohana Bangasi Papa Barat Langana, Lokot Pam Tok Tabad, Lokotan Lady, Masigi on a Taina the Manipura Makal Makaki Irang Matamutang Toktuna Kanglup Masil Gimarakta. Muknaba Madi Yang Tina Makatan Adumak Toktuna, Hauji Kangkong side of Manipur Highway to Oiduna Lady. Iran Sina Maram Oiduna Manipur Miam National Highway Sin the Sahi Ohumlom, Sadok Sinto Yad and a later Kibasida, Barat Langana Su, Adumak Domina Karisu Haiden Letokli, Madunadi, Barat Langana Manipur Miamashi Barat Kimapung Pub citizen Amani Haina, Laudra Bra, Habiki Wahang Ama, Ipong Pong Suntorakli. Oidiba people Masida Manipur Miamgi Mihud MLA Sing Isau Sound Lady. Adubu Miamgi Mihur Oiriba MLA Singna Manipur Miam na Masagi Maram Damda Lamza Saragi Punsigum Lekha Taba Punsi Marialamada Lendun Hingbi Atra Toktuna Lerakli Vasida Miambu Tangdu Letaba Punsida Hanjinana but Lopom Toko Taudangado Laubungamdana Nasi Pau Lady Biscarino Aikogi MLA Singi Tawonga City Masana Masabo Miamgi Mihut MLA Sing Hibadu Kangzadabani Hina Tapani Hina Lobi Hauju Irang Tukliba Manipur si ing tapa hanjil lakli haidun Sangai Festival pang tukli. Amoram na Manipur ing tapa hanjil le haidun lengang na Sangai Festival pang tukla banina. IDP singa sumasama sa gimayum da hanjin jaragi haiduna Kongjang jangsilak pada amukasu security forces na duna tear gas rubber bullet na singma kapsin duna amadi lathi charge tawduna phusai bigi thabak sataduna aso apan kya nangali. Oiriba phiba masidasu miyamgi mihut oiriba MLA singna karigumba wahi ama phawwa phongdoktana Marai Bakti Rava IDP Singinamakta MLA Singjagum Leptuna Lady Habadu Taktuna Taba Amata Pangtopungamdi Madonna Manipur Gimiamgi Mihur Oiri MLA Singasidi Masama Samadi Makogi Imung Manung Nungaye Paragaloide Lebak Miamgidi Karimata Kandi Habadu Ipong Pong Takpuka Sakmanari IDP Sing Security Force Sing Sataragliba Kahen Batonga Sina Maramoiduna Hausu Asoba Lebak Wato Habadu Amuk Erakli Mashina Hanadigi Amuk Hena Laita the Manipura Mahaburi, Punamas, Miangi Mihur Oiri MLA Singing among the Twaning the Ba, Taudokia Matamutang Tolakwada, Karigi the Mugda to Mina Lady Vano Habu Amasu, Song Torakli, Maduna, MLA Sing the Manipura Tukliba, Iranga Solution IDP Singna, Masagi Mayum, Hanjin Hanana, Lokat Pamto, Pataba, Lokat Pangam. Gamgadabani, Hauzik Power Barat Legana Manipura Tukli Iranga Solution Pataba Amata Pakatana Levida, Ekoki MLA Singna, Karigi the Makta to Mina Libano, Manipura Tukli Iranga Shigamanana, Baratki, State Kat Toki, Adobo, Barat Legana Tama Pad and Irang Sing to Lushinduna Tang Duletaba Punsi that Miam Hanjan Hanamanki, Manipur Miam Gidi, Iranga Shinamaram Widuna, Masagi Maram the Sepa Pavamdri, Bapper Zona Mad Red Zone Hanatamduna, a ting big a ting buck up. Piraklaba power the bird Langana to Mina Yang do not play. Aduga, Ekogi Miyangi Mihur Oiri MLA Singmuna, Barat Langana Sananing Mamong Sanaduna later Bra Habi Wangamasu, Song Torakli. Piba Masi Yoraba power Ekogi MLA Mipang the Gi Sakra Lauduna, Mareba Manipur Kanana Valapum to put Taudanga Lauduna Lady Vis Yamnaladi. MLA Singi Tausadaba. Asina Manipur to warning the Taudokia Matang Tolok Nabigi Maramama Oigani Habigi, Kampam Tui. London Barat Langana Manipur to Libirang Sungloi, Lushindana Hotna Brahabis Equigi MLA Amato and a Punsinduna Kangnaba, Hotna Duna, Barat Sakargi Aranba Yengi Haiba, Yara Basis some talk to the Manipur to Libirang Atumatum Lushindra Inktapa Manipur Amahib, Ohana Valopom to Taudang the Logo of Heva, Kanglai Paki Merag editorial Tamzari. Pakistan Airstrike sing the Miyotara. Ayambana Angangni secret Afghanistan. Afghanistan amas Pakistan gi marakta ungkhatna bigi phibam sing lusilak bigi khudamam oina Taliban government na lebak pokonumita Pakistan bu leba sigi nongpok thangbu serukta leba province sing numidang airstrike sing tawduna angang mapan yauna misam tara hat bigi maral sikri Afghan government gi chief spokesperson Zabihullah Mujahidna ex haiki Pakistana Coast province misa mamagi mayum na bomb thadabada angang mapanama sumnupi amasiki. Ningtawkawa numita Pakistan awang nusup thangbo saruk Peshawar City the suicide bomb ani amasum nong may paiba miwemana Confederate gi headquarter sang sinduna tamthibe attack amasataki. Ningtawkawa numit ayuk tawkibe attack atu the officer om siki amasum atay tarama thuna sokiari.